ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯐꯝꯄꯥꯛꯇꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯊꯣꯏꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯄ꯭ꯔꯣꯐꯦꯁꯔ ꯁꯤ.ꯑꯩꯆ. ꯏꯕꯣꯍꯜ ꯃꯤꯇꯩ, ꯗꯥꯏꯔꯦꯛꯇꯔ CE/SDMU ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯊꯪꯗ ꯑꯍꯩꯕꯝ ꯔꯣꯃꯦꯜ, ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯗꯥꯏꯠ SERT ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯊꯪꯗ ꯀꯥꯡꯉꯕꯝ ꯏꯕꯣꯆꯧꯕ, ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯊꯪꯗ ꯑꯉꯣꯝꯆꯥ ꯑꯔꯥꯕ ꯑꯦꯗꯚꯣꯀꯦꯠ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯆꯤꯡꯂꯦꯝꯂꯕ ꯃꯅꯥ ꯃꯊꯨꯝ ꯐꯪꯕꯤꯒꯗꯧꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯄꯣꯛꯄꯤꯕ ꯑꯄꯣꯛꯄ ꯄꯣꯛꯄꯤꯕꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯎꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯄꯁꯤꯗ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ, ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯄꯥꯎꯃꯤꯁꯤꯡ, ꯂꯣꯏꯅꯅ ꯃꯦꯗꯤꯌꯥꯒꯤ ꯁꯨꯞꯆꯤꯟꯖꯔꯒ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯌꯥꯝꯅ ꯊꯣꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ꯫ ꯑꯩꯍꯥꯛꯄꯨ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯆꯤꯡꯂꯦꯝꯂꯕ ꯐꯪꯁꯟꯁꯤꯗ ꯁꯔꯨꯛ ꯌꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩ ꯊꯥꯒꯠꯄꯗꯨ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯅ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯒꯦ꯫ ꯉꯁꯤꯒꯤ ꯃꯅꯥ ꯂꯧꯕꯤꯒꯅꯤꯅ ꯂꯥꯛꯄꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ, ꯉꯁꯤꯒꯤ ꯐꯪꯂꯤꯕ ꯃꯅꯥꯁꯤ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯃꯅꯥ ꯐꯪꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯃꯅꯥꯒꯤ ꯃꯈꯜꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯃꯅꯥꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯃꯅꯥ, ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯔꯒ ꯐꯠꯇꯕ ꯐꯪꯂꯛꯄꯗꯨꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯃꯅꯥꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯅꯥꯗꯨ ꯑꯩꯈꯣꯏ ꯂꯧꯔꯣꯏꯁꯤ꯫ ꯉꯁꯤꯒꯤ ꯑꯐꯕ ꯃꯅꯥ ꯐꯪꯕ ꯑꯃꯁꯨꯡ ꯃꯅꯥ ꯂꯧꯕ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯗꯤ ꯁꯤꯒꯨꯝꯕꯁꯤ ꯑꯣꯏꯔꯛꯀꯗꯧꯕ ꯃꯥꯟꯗꯦ꯫ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯍꯩꯅꯕꯤ, ꯒꯥꯔꯤ ꯃꯆꯥꯒꯤ ꯍꯩꯅꯕꯤ, ꯇꯣꯉꯥꯟꯕ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯗ ꯂꯝꯖꯤꯡꯂꯒ ꯑꯗꯨꯒꯨꯝꯕ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯅꯥ ꯀꯌꯥꯃꯨꯛ ꯂꯩ꯫ ꯑꯗꯨꯒꯨꯝꯕꯗꯨꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯆꯠꯄꯤꯌꯨ꯫ ꯉꯁꯤ ꯃꯥꯡꯗ ꯁꯤꯒꯨꯝꯕ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯝꯄꯥꯛꯇꯛꯇ ꯐꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯄꯩꯁꯥꯒꯤ ꯚꯦꯂꯨꯗ ꯍꯣꯠꯂꯨꯔꯒꯗꯤ ꯌꯥꯝꯅ ꯌꯥꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯂꯨꯄꯥ 2ꯗ ꯄꯤꯕ ꯀꯂꯝ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯀꯧꯈꯠꯇꯨꯅ ꯄꯤꯒꯗꯧꯔꯤꯕ ꯀꯂꯝꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯨꯄꯥ 3-4-5 ꯄꯤꯔꯒꯦ, ꯑꯩ ꯑꯁꯤꯒꯨꯝꯕ ꯀꯂꯝ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗ ꯐꯪꯕ ꯉꯝꯂꯔꯣꯏꯗꯧꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯂꯦꯝꯖꯔꯕ ꯑꯗꯨꯒꯨꯝꯕ ꯃꯅꯥ ꯑꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕ ꯃꯅꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯑꯃꯁꯨꯡ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯄꯤꯕ ꯃꯅꯥꯁꯦ ꯐꯪꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯊꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯃꯅꯥꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ꯫ ꯃꯊꯪ ꯇꯥꯕꯗꯁꯨ ꯁꯤꯗꯒꯤ ꯍꯦꯜꯂꯕ ꯃꯅꯥ ꯀꯌꯥ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨꯃ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗꯁꯨ ꯑꯩꯍꯥꯛꯀꯤ ꯑꯄꯤꯜꯅꯤ꯫ ꯉꯁꯤꯒꯤ ꯐꯪꯂꯤꯕ ꯃꯅꯥꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯟꯕꯤꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯅꯥꯁꯤ ꯐꯪꯂꯕꯅꯤꯅ ꯁꯤꯗꯒꯤ ꯍꯟꯊꯔꯛꯄ ꯃꯅꯥ ꯑꯃ ꯐꯪꯕꯗ ꯏꯀꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯆꯥꯁꯤꯡꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯅꯥꯒ ꯇꯤꯟꯅꯔꯤ, ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯔꯝꯕ ꯆꯤꯟꯖꯥꯛ ꯆꯥꯔꯤ, ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯔꯝꯕ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯂꯤ, ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯏ, ꯁ꯭ꯀꯨꯜꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯁꯤꯡꯗ ꯃꯥꯅ ꯀꯔꯝꯅ ꯉꯥꯡꯏ, ꯃꯍꯥꯛꯀꯤ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯗꯅ ꯀꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯔꯝꯒꯅꯤ꯫ ꯁꯦꯟꯅꯕꯤꯕꯗꯨꯅ ꯃꯅꯥꯁꯤ ꯐꯪꯂꯤꯕꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯁꯦꯟꯅꯕꯤꯗꯨꯅ ꯃꯊꯪ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯄꯔꯤꯈꯥ ꯀꯌꯥꯗ ꯍꯦꯟꯅ ꯃꯃꯥꯡꯗ ꯐꯝꯍꯟꯕ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯃꯅꯥ ꯂꯧꯕꯗ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯩꯅ ꯊꯝꯖꯔꯤꯕ꯫ ꯉꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯑꯁꯤꯅ ꯀꯧꯊꯣꯛꯄꯤꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯁꯛ ꯇꯥꯛꯄꯤꯔꯤꯕ, ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯄꯥꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯔꯤꯕꯁꯤ ꯂꯨꯄꯥ ꯃꯌꯥꯝ ꯄꯥꯏꯕ, ꯄꯩꯁꯥ ꯈꯧꯖꯥꯎ ꯄꯥꯏꯕ
ꯑꯗꯨꯒꯨꯝꯕ ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯆꯥ ꯃꯌꯥꯝ ꯂꯩ ꯃꯈꯣꯏ ꯐꯪꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯁꯤꯕꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯑꯅꯤꯁꯤꯕꯨꯁꯨ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯑꯩ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯇꯉꯥꯏ ꯐꯗꯅꯃꯛ ꯌꯥꯝꯅ ꯑꯁꯥꯡꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯉꯁꯤ ꯈꯨꯟꯅꯥꯏꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯃꯨꯛ ꯐꯨꯔꯨꯞ ꯀꯌꯥꯃꯨꯛ ꯀꯥꯡꯂꯨꯞ ꯀꯌꯥꯃꯨꯛ ꯂꯩꯕꯁꯤꯗ ꯐꯨꯔꯨꯞ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞꯁꯤꯡꯁꯤꯅ ꯃꯥꯒꯤ ꯐꯨꯔꯨꯞꯀꯤ ꯀꯥꯡꯂꯨꯞꯀꯤ ꯆꯠꯅ ꯄꯊꯥꯞ ꯀꯟꯅ ꯉꯥꯛꯅꯅꯕ ꯀꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯕ ꯃꯇꯝꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯃꯤꯇꯩ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅ ꯈꯪꯅꯔꯛꯂꯕ ꯌꯦꯜꯍꯧꯉꯩꯗꯒꯤ ꯍꯧꯅ ꯃꯤꯇꯩꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯤꯡꯈꯥ ꯇꯝꯅ ꯄꯥꯜꯂꯛꯂꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯂꯩꯕꯥꯛꯁꯤꯗꯗꯤ ꯃꯤꯇꯩꯁꯤꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯦ ꯃꯤꯇꯩꯁꯦ ꯇꯞꯅ ꯇꯞꯅ ꯃꯤꯊꯥꯏꯕꯁꯤꯗ ꯁꯤꯖꯤꯜꯂꯛꯂꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯁꯦ ꯀꯔꯤ ꯇꯧꯔꯒ ꯀꯜꯍꯧꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡꯗꯨꯗ ꯂꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯀꯧꯔꯤꯕ ꯂꯝꯗꯝ ꯑꯗꯨꯒ ꯃꯃꯥꯡ ꯊꯛꯇꯅ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅ ꯀꯧꯔꯝꯕ ꯑꯗꯨꯒ ꯃꯤꯇꯩ ꯂꯩꯄꯥꯛ ꯃꯤꯇ꯭ꯔꯩꯕꯥꯛ ꯍꯥꯏꯅ ꯀꯧꯔꯝꯕ ꯑꯁꯤꯒꯨꯝꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯅ ꯄꯨꯟꯁꯤꯜꯂꯒ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯑꯅꯤꯅ ꯉꯥꯛꯇꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯕ ꯂꯝꯗꯝꯁꯤꯗ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞ ꯃꯤꯇꯩꯁꯤꯅ ꯉꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯃꯤꯟꯅꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯅꯤ ꯉꯁꯤꯒꯤ ꯃꯅꯥ ꯐꯪꯕꯤꯔꯤꯕ ꯏꯆꯥꯁꯤꯡ ꯁꯤꯅ ꯑꯃꯨꯛꯀꯁꯨ ꯃꯊꯪ ꯇꯥꯕꯁꯤꯡꯗ ꯍꯦꯟꯅ ꯏꯅꯣꯠ ꯑꯃ ꯄꯤꯕꯤꯗꯨꯅ ꯐꯨꯔꯨꯞꯁꯤꯕꯨ ꯀꯟꯕꯗ ꯑꯩꯗꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩ ꯊꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯂꯩꯄꯥꯛꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤ ꯃꯁꯤꯡꯁꯤ ꯑꯄꯨꯟꯕꯅ ꯂꯥꯈ 18,000,000 ꯑꯗꯨꯒ ꯑꯩ ꯆꯞ ꯆꯥꯅꯗꯤ ꯀꯥꯎꯔꯦ 700 ꯑꯗꯨꯋꯥꯏꯗ ꯂꯩꯕꯒꯨꯝ ꯇꯧꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯈ 18,000,000ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯄꯨꯡ ꯑꯣꯏꯔꯤꯕ ꯃꯤꯇꯩ ꯐꯨꯔꯨꯞꯁꯤ ꯃꯤ ꯂꯥꯈ 8,50,51 ꯈꯛꯇꯪꯗꯅꯤ ꯑꯇꯩꯗꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯦꯄꯥꯂꯤꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯡ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯂꯥꯈ 18,000ꯁꯤ ꯑꯣꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯈ 18,000 ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ 8 ꯈꯛꯇ ꯑꯣꯏꯔꯤꯕꯁꯤꯗ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯃꯁꯤꯡꯗꯤ ꯒ꯭ꯔꯣꯠ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯄꯣꯄꯨꯂꯦꯁꯟ ꯒ꯭ꯔꯣꯠ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯨꯏ ꯑꯗꯨꯒ ꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯄꯣꯄꯨꯂꯦꯁꯟ ꯒ꯭ꯔꯣꯠ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯨꯏ ꯃꯄꯨꯡ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯄꯣꯄꯨꯂꯦꯁꯟꯗꯤ ꯒ꯭ꯔꯣꯠ ꯂꯩꯇꯦ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯦꯡꯉꯨꯔꯒꯁꯨ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯌꯦꯡꯉꯨꯔꯒꯁꯨ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤ ꯃꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯊꯥ ꯑꯃꯗ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩ ꯃꯤꯇꯩꯒꯤ ꯑꯃ ꯍꯤꯟꯗꯨꯒꯤ ꯑꯃ ꯑꯅꯤꯁꯤ ꯄꯨꯟꯁꯤꯜꯂꯒ ꯆꯠꯄꯅꯤꯅ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤ ꯃꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯐꯨꯔꯨꯞꯁꯤꯒꯤ ꯑꯣꯏꯕ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯗꯨꯒ ꯅꯤꯁꯥ ꯁꯤꯟꯅꯕꯒꯤ ꯆꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯄꯨꯊꯔꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯍꯥꯏꯕꯗꯨꯃ ꯑꯩꯅ ꯊꯝꯖꯔꯤ ꯑꯩꯅ ꯁꯤ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯂꯨꯞ ꯑꯅꯤꯁꯤꯅ ꯁꯤꯟꯕꯤꯔꯤꯕꯁꯤꯗ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇ ꯑꯩ ꯃꯁꯤ ꯌꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯂꯨꯞꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯇꯩ ꯐꯨꯔꯨꯞꯁꯦ ꯍꯟꯊꯔꯛꯂꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯅ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯗ ꯊꯝꯖꯒꯦ ꯀꯥꯡꯗ ꯅꯨꯃꯤꯠ 9ꯅꯤꯅꯤ ꯖꯨꯂꯣꯟꯗ ꯅꯨꯃꯤꯠ 8ꯅꯤꯅꯤ ꯌꯥꯎꯁꯪꯗ ꯅꯨꯃꯤꯠ 6ꯅꯤꯅꯤ ꯀ꯭ꯔꯤꯁꯅ ꯖꯔꯃ ꯔꯥꯙꯥ ꯖꯔꯃ ꯑꯗꯨꯒ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯏ ꯍꯔꯥꯎꯕꯗ ꯅꯨꯃꯤꯠ 8ꯅꯤ 9ꯅꯤ ꯊꯥ ꯃꯈꯥꯏ ꯑꯃ ꯏꯃꯣꯏꯅꯨ ꯄꯨꯖꯥ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯄꯔꯦꯡ ꯁꯥꯅ ꯆꯠꯊꯈ꯭ꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡꯁꯤ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯈꯨꯗꯤꯡꯒꯤꯁꯨ ꯌꯨ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯤꯁꯥ ꯁꯤꯅ ꯂꯣꯏꯅ ꯁꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯁꯦꯟꯃꯤꯠꯂꯣꯟ ꯌꯥꯝ ꯃꯥꯡꯉꯤ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯤ ꯑꯃꯁꯨꯡ ꯍꯛꯆꯥꯡꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯏ ꯍꯥꯏꯕꯗꯨꯃꯇꯪꯒ ꯑꯩꯅ ꯊꯝꯖꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀꯁꯨ ꯇꯠꯅꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯑꯃ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯗꯗꯤ ꯂꯩꯇꯕꯒꯨꯝ ꯇꯧꯏ ꯅꯟ ꯃꯅꯤꯄꯨꯔꯤꯗꯁꯨ ꯂꯩꯇꯕꯒꯨꯝ ꯇꯧꯏ ꯑꯩꯈꯣꯏꯒꯤꯗꯤ 9ꯅꯤ ꯄꯥꯜꯂꯦ ꯍꯥꯏꯒꯨꯝꯁꯨ ꯇꯧꯏ ꯑꯗꯨꯒ ꯊꯥꯁꯤ ꯃꯥꯏꯀꯩ ꯊꯣꯛꯏ ꯍꯥꯏꯒꯨꯝꯁꯨ ꯇꯧꯏ ꯇꯠꯅꯩ ꯍꯥꯏꯒꯨꯝꯁꯨ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯄꯔꯦꯡ ꯁꯥꯅ ꯂꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤꯗꯤ ꯏꯄꯨꯠꯇ ꯄꯨꯊꯕ
ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄꯨꯊꯔꯛꯄꯁꯤꯇ ꯅꯠꯇꯅ ꯃꯤꯡꯗ ꯌꯦꯡꯂꯨꯔꯒꯁꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯡꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯨꯛ ꯊꯝꯖꯔꯀꯥꯟꯗ ꯃꯤꯡꯁꯤ ꯐꯥꯎꯕꯗꯁꯨ ꯑꯩꯈꯣꯏ ꯃꯤꯇꯩꯅꯤ ꯍꯥꯏꯔꯒ ꯃꯤꯇꯩꯒꯤ ꯃꯤꯡ ꯀꯧꯕꯗ ꯏꯀꯥꯏꯖꯕ ꯃꯤꯇꯩꯅꯤ ꯍꯥꯏꯔꯒ ꯃꯤꯇꯩ ꯏꯀꯥꯏꯖꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃ ꯑꯩꯈꯣꯏꯁꯤ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯤ ꯃꯃꯩꯗ ꯗꯦꯕꯤ ꯍꯥꯏꯅ ꯇꯞꯄꯤꯁꯤ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯀꯔꯤꯅꯣ ꯑꯗꯨꯗꯒꯤ ꯁꯤꯡ ꯍꯥꯏꯅ ꯇꯞꯄꯤꯁꯤꯅ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯀꯔꯤꯅꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯧꯔꯤꯕ ꯃꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯡꯗꯨꯔꯥ ꯃꯤꯡꯊꯣꯟꯗꯨꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤꯒꯤ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯆꯠꯇꯨꯅ ꯂꯩꯔꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯁꯣꯛꯆꯤꯜꯂꯛꯀꯗꯧꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯪꯖꯗꯕꯒꯨꯝ ꯇꯧꯔꯦ ꯃꯁꯤ ꯉꯁꯤꯒꯤ ꯂꯨꯞ ꯑꯅꯤꯁꯤꯗ ꯑꯩꯅ ꯊꯝꯖꯔꯤꯕ ꯑꯄꯤꯜꯗꯤ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯔꯤꯕ ꯑꯁꯤꯒꯤ ꯐꯪꯁꯟꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯃꯨꯛ ꯁ꯭ꯀꯨꯜꯁꯤꯡꯗ ꯀꯔꯤ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯒ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯗ ꯍꯦꯗ ꯃꯥꯁꯇꯔꯁꯤꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯡꯗ ꯋꯥꯈꯜꯂꯣꯟꯁꯤ ꯊꯝꯃꯀꯥꯟꯗ ꯑꯃꯨꯛꯀꯗꯤ ꯃꯥꯒꯤ ꯃꯃꯥꯂꯣꯟꯗ ꯃꯃꯤꯡꯁꯦ ꯊꯣꯜꯂꯛꯀꯗꯒꯦ ꯑꯃꯁꯨꯡ ꯍꯦꯟꯅ ꯌꯥꯝꯅ ꯑꯊꯨꯕꯗ ꯃꯃꯥꯂꯣꯟꯗ ꯃꯃꯤꯡ ꯊꯣꯟꯕꯁꯦ ꯊꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯂꯝꯕꯤꯁꯦ ꯊꯨꯒꯗꯒꯦ ꯁꯤ ꯉꯁꯤꯒꯤ ꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯩꯅ ꯊꯝꯖꯔꯤ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯩꯃꯛꯀꯤ ꯁ꯭ꯀꯨꯜꯗꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯀꯟꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯤꯡꯗ ꯏꯃꯥꯂꯣꯟꯗ ꯃꯤꯡ ꯊꯣꯟꯕꯒꯤ ꯊꯕꯛꯁꯤ ꯑꯩꯁꯨ ꯆꯠꯊꯖꯔꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯋꯥꯐꯝꯗ ꯅꯠꯇꯅ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯈꯨꯡꯒꯪꯗ ꯑꯃꯨꯛꯀꯁꯨ ꯃꯁꯤ ꯑꯩꯗꯤ ꯁꯟꯗꯣꯛꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯈꯨꯟꯅꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯄꯊꯥꯞꯇ ꯑꯗꯒꯤ ꯑꯩꯈꯣꯏ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯃꯤꯡꯗ ꯂꯣꯏꯅꯃꯛꯇ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯊꯔꯀꯥꯟꯗ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯃꯤ ꯇꯥꯈꯤꯗ꯭ꯔꯦ ꯀꯥꯏꯅ ꯇꯨꯡꯒꯤ ꯄꯨꯋꯥꯔꯤꯗ ꯏꯍꯧꯒꯗꯧꯕ ꯃꯥꯟꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯗꯤ ꯑꯣꯏꯔꯛꯀꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯨꯞ ꯑꯁꯤ ꯁꯤꯟꯕꯤꯔꯤꯕ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯄꯒꯤ ꯂꯨꯞ ꯁꯤꯟꯕꯤꯔꯤꯕ ꯂꯨꯞ ꯑꯁꯤꯕꯨ ꯑꯩꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯎꯠꯆꯔꯤ ꯑꯃꯁꯨꯡ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯁꯤꯒꯨꯝꯕ ꯐꯪꯁꯟꯁꯦ ꯄꯥꯡꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯊꯝꯖꯔꯤ ꯈꯥꯡꯉꯕꯣꯛꯇ MFRC ꯄꯥꯔꯛ ꯍꯥꯏꯅ ꯑꯃ ꯁꯦꯝꯒꯠꯆꯕꯗꯨ ꯑꯩꯒꯤꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯄꯥꯔꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯆꯠꯅ ꯄꯊꯥꯞ ꯑꯩ ꯃꯌꯥꯝ ꯏꯔꯒ ꯊꯝꯃꯤ ꯃꯥꯏꯆꯧ ꯇꯔꯦꯠꯀꯤ ꯈꯨꯕꯝ ꯁꯥꯔꯒ ꯊꯝꯃꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯤꯡꯁꯤꯃꯛꯁꯨ ꯑꯩꯅ ꯀꯩꯅꯣꯃꯗ ꯁꯥꯏꯟ ꯕꯣꯔꯗ ꯇꯧꯅ ꯇꯧꯕ ꯑꯄꯥꯛꯄ ꯄ꯭ꯂꯦꯠ ꯑꯃꯗ ꯏꯊꯣꯛꯑꯒ ꯑꯩꯅ ꯏꯔꯒ ꯑꯥꯔꯊ ꯍꯟꯗꯣꯛꯑꯒ ꯊꯝꯕꯅꯤ ꯑꯗꯨ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯕꯤꯒꯅꯦꯅ ꯑꯩ ꯊꯝꯖꯔꯤ ꯃꯤꯡꯒꯧ ꯊꯥꯒꯧꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯐꯖꯕ ꯑꯣꯏꯅ ꯊꯣꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯃꯅꯨꯡꯗꯗꯤ ꯑꯥꯔꯊꯁꯦ ꯌꯥꯝꯅ ꯐꯖꯗꯕ ꯍꯥꯏꯗꯣꯛꯄꯗ ꯏꯀꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯡ ꯃꯌꯥꯝ ꯌꯥꯎꯔꯝꯃꯤ ꯑꯩꯅ ꯑꯥꯔꯊꯗꯨ ꯈꯪꯗꯕꯒꯤ ꯑꯩꯅ ꯀꯧꯁꯟꯖꯔꯨꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯈꯪꯅꯕ ꯃꯤꯇꯩ ꯂꯣꯟ ꯈꯪꯅꯕꯁꯤꯡꯒꯤ ꯃꯥꯡꯗ ꯀꯧꯅꯕꯗꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ ꯑꯗꯨ ꯃꯤꯇꯩ ꯂꯣꯟꯁꯤ ꯈꯪꯗ꯭ꯔꯕ ꯕꯦꯡꯒꯣꯂꯤ ꯈꯛꯇꯪ ꯈꯪꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯥꯡꯗ ꯀꯧꯔꯒꯗꯤ ꯌꯥꯝꯅ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯡꯒꯁꯤ ꯌꯥꯎꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯧꯅꯔꯤꯕ ꯕꯤꯂꯥꯁꯤꯅꯤꯒ ꯍꯥꯏꯁꯤ ꯃꯤꯃꯥꯡꯗ ꯀꯧꯕ ꯌꯥꯕ ꯃꯤꯡ ꯑꯃ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯕꯦꯡꯒꯣꯂꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯗ ꯕꯤꯂꯥꯁꯤꯅꯤ ꯀꯥꯏꯅ ꯀꯧꯔꯨꯔꯗꯤ ꯃꯥꯗꯤ ꯆꯤꯟ ꯈꯨꯝꯃꯒ ꯅꯣꯛꯈ꯭ꯔꯒꯅꯤ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗꯕꯅꯤꯅ ꯐꯖꯕ ꯑꯣꯏꯅ ꯎꯕꯒꯤ ꯋꯥꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯅꯀꯦꯇꯟ ꯒꯥꯏꯁꯤ ꯐꯖꯕ ꯑꯣꯏꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯃꯤꯅꯀꯦꯇꯟ ꯒꯥꯏꯁꯤ ꯐꯖꯕ ꯑꯣꯏꯗꯦ ꯉꯥꯔꯨꯕꯥꯛ ꯍꯥꯏꯔꯤꯅꯤ ꯑꯗꯣ ꯌꯥꯝꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯃꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯣꯟꯕꯤꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯠꯄꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯒꯣꯀꯨꯜ ꯒꯥꯏꯁꯤ ꯁꯪꯒꯣꯜ ꯍꯥꯏꯕꯅꯤ ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯆꯥꯗ ꯃꯤꯡꯁꯤ ꯐꯖꯕ ꯑꯣꯏꯅ ꯊꯣꯜꯂꯒ ꯒꯣꯀꯨꯜ ꯒꯥꯏꯅ ꯀꯧꯔꯤꯅꯤ ꯑꯗꯨ ꯁꯪꯒꯣꯜ ꯍꯥꯏꯔꯤꯅꯤ ꯁꯤ ꯍꯟꯗꯣꯔꯀꯥꯟꯗꯗꯤ ꯍꯦꯛꯇ ꯐꯖꯗꯕꯒꯨꯝꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯣꯖꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯁꯤ ꯑꯩꯈꯣই ꯄꯨꯟꯅ ꯑꯁꯤꯒꯨꯝꯕ ꯃꯤꯡꯊꯣꯟ ꯑꯁꯤ ꯍꯣꯡꯗꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯃꯤꯡꯊꯣꯟꯗ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯂꯣꯟꯒꯤ ꯃꯤꯡꯊꯣꯟꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯏꯄꯥ
ꯏꯃꯥꯁꯤꯡꯅꯁꯨ ꯏꯃꯥꯂꯣꯟꯗ ꯃꯤꯡ ꯊꯣꯟꯕꯤꯕ ꯑꯗꯒꯤ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯡꯅꯁꯨ ꯏꯃꯥꯂꯣꯟꯗ ꯃꯤꯡ ꯊꯣꯟꯕꯤꯕ ꯃꯤꯇꯩꯅꯁꯨ ꯃꯤꯇꯩꯒꯤ ꯃꯤꯡ ꯊꯣꯟꯕꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝꯁꯤ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯕꯨ ꯁꯛ ꯇꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩ ꯃꯤꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯃꯥꯂꯣꯟꯗ ꯃꯤꯡ ꯊꯣꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯔꯒ ꯑꯩꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ